Lengsin birakliba khudingmukpo punsi sel channel na taramna oksari ikai khumnabu chari ngasi amuk puduna laksari kunu singilanjen taruk suba episode June gi tang kun mari dadi dol sing thinbagi makhol hauna taakhi aduga arapadasu dol amasung bangsi gi makhol su taakhi irang thokhiba numitudagi aikhoina asigumba khonjel sing si taakhidaba kuirabani aduna tarak pasida kari kari bu thoklibano khanbada ngakhi lambi dagi launabagi makhol su taakhi sagol singi khurup thana chenbagi makhol su taakhi aduna makhoina khangning liba singse khangba ngamnaba lalabu khawrang na ngainakhi nabab sindok sinjin hongduk hongjin tawbrane ngasi sibo imana hangkhibani masina aikoida kari kari tawrakadage karigumba amata haiba ngamdre Gulam Qadar Khan su magi mamangi nabab adugumba misakni amasung imung manunggi miyoy su oiribani makoy anima company na pandase yadaba miyoy ngaktani khena baibabu Qadar Ali de maram satphattaba mi oirubana hiram kayada mai pakpa ngamde aduga Gulam Qadar na sakti lei amasung mapuksel sengi adumakpo mahakso lamdamsidagi piringi singbu namthagani haina sap yungna lepli haina Hongdok krabanina Sipai lal hau haurukpa matamdada mahak auta lairi mafamdada khungangi miyoy singbu atopa lamgi mikha ponbadagi kok nanaba wakhal sing sagali makoy anigi marakta mot manadaba leiramdragadi mahaksu Qadar Ali ga punna thabak paikhat minaramgadabani adubu Gulam Qadar de nupi angang hatpagi thabakse yaninglamde adumakpo Qadar Ali gi misangna yamkhibana Gulam Qadar do matam kharagi oina tominna leiduna thabak thoram sing pangthok libasing yengduna leikhi haujikti sakti leiraba Nizam Ali Khan Bital Singha Abdul Rofan Singba Zamidar Singh da sunatana miphatta Javed Khan fawbana magi misangda leirakpadagidi mahakna Shahjahanpur da laklaga lamba amata yaudana sarkar paisin kibani ngasigi ayuk asida makok thongba lalhauba lusingba singsu anauba nabab ki darbar da tinki aduga ngasi ahingsida nababna harau kumay ama langli makoy na ikoibu ot naini haina nang khanra lala abuk na khangning na hangki karisu tawba ngamlaroi da bai khoi gumbabu hatlaga makoy da kari tungjagadagi ne aiha kari gumba mata tasing na haiba ngamdre baribi lala na haiki mahaksu mahaki mathaki palamba miyoy dugumna dharma tinadaba miyoy kharadang oirabasu hatlaga miyamna sakang maikang ba haibado oige kalambasu yari adubu sahar sida paunil khol amadi tari madudi mahak achauba awaba amada tari maduna kari oiramba yari ba imana hangki magi nupidu sikhrabrane sikhrabasu hojikti mahak nabab oirabanina atopa ama phangba ngamlani aduga magi awabasina aikhoida kanai pawa suhanba yabage masina magi thabak tawungsingda tengbang lakani lala na haiki sandokliba toknga budi masini madudi magi masanupi na ha oina masak matau phajakrabi Zinat haibidu magi nungsina zabanu pa amada sienkre mahak kadai do pukrabanu haiba karamantana su kangnadri aduga mana nungsina banu pa dudi migi nungsinungolgi matauda yamna khangningbado ngaihaktada utleduna imana hangki makoyna hainabadadi Qadar Ali gi masasingi maraktagi Farhata haibadumasu matam sap manana mangkhre makoyna singnaribadi mahak leisabiduga chenkhre haibasini oho aihak Farhat puningsinglakle imana haiki angaubaga amubaga langba sagol masa matungladuna aikhoina yumdagi mamangda hek lena chatpa masak matau phajabana haduni pumna maksina aikhoiga kari mari leinagadawribano aihak madu hairakadawribani ne Mariam lalana haiki nababna darbar gi famfam langda famthaba ikoi dringaida pau puba khara changlaklaga mangonda ladu gi maramda tamlame aduga aigi mafam sida nakoi soidana lotlamgani aduna aigi yumda thiba humba tausi hairame adudagidi nababtuna magi wahaida migi mangnaba karisu taujadaba khana sainabasu haijadaba Labador Sahib ki maramda karam tawkrabage khanginglame mahakti girjada atai atopa singa hatkhre haina mangonda tamlabada nababna hairame maduna madu oikhresanu
Makha tarakpadadi aikhoigi tabak paring sidagi hendok toidokna magi nupisingbu thirugi kanaba leitre. Aihak maral laizadabasing hatpagadi mari leinaningde. Magi hauziki wakhalgi phibamsi aikhoina kadai phawba thajasige isana hangki. Aingonda Nizam Ali Khan tambadadi Nawab na mamangaida magi masanupida wasakpa ama leiki. Madudi piringi singi nupising amasung masa masu angangsing khut tharoi haina. Aina khangbadadi masi thajabadi wali. Adum moidunasu Nizam Ali gi pausisu mahusana thajaningai oi hainadi khallibani. Madu asumbani imana haiki. Aigi puroibanasu mabu munna fazana khangi. Aikhoina magi ingkholdo sahi kayamarum sanduna sizinnarakpani. Madugi barasu matam chana chana pikhibani. Phare Nawab na mabu chali. Lalana haiki. Mahakna mabu magi lanai khulai safam jangda nongmaising haiduna saba hounaba yatang pikre. Nawab na Nizam Ali gumba miyoising tagaloinarabadi miyamgi thabak tawramsing pangthokpada makhoina Qadar Ali Khan gi makhada pangthokkibadagi hena changkongani. Aikhoi loinamakna aikhoigi nongmagi changdaba yadaba potlamsinggi damakta Lala Ramjimal gi mateng laurame. Aduga imasu mana purakhiba mahaki sana lupa hapa upu manungda paisa khara leijarabasu mana madu yamna toina sizinade. Nongmadi imagi mamangda makhut lonaraduna Lalana haiki. Mariam aihak haibadi ikaibani. Aigi paisa amata leitre. Karbar su chap leptuna leire. Aduga aigi paisa khajiktang leijarambadu umloi loikre. Napukning khoiranganu Lala. Imana sana mapak khara magi sana lupa hapa upu manungdagi lokthoklaga mangonda piraduna haikibani. Sanagi kaithel puro aduga asitpa mamalda hekta yonthokluro. Lala do mathwai nungaite. Adu moinamak itha thajadana phanglakpa mateng sida nungaibana thomatlami. Aiha kaithel du khudakta chalage. Aduga masidagi kaya yamna phangba ngambage yenglurage. Mahakna haiki. Aduga aina hainingba madi leire Mariam. Aikoi loinamak Bareilly da salasi. Aigi silinaw mafamduda lei. Aduga nakoi su mafamduda mari mata singkaradi leiri. Aikoi yamdrabada aina sida piriba yumbara sipawbadi kanba ngamlagani. Nangnabu yarabadi aina aikoi pumnamak tungba yagadaba sangari ani wairagani. Aikoi pumnamak Lalagi wafamduda yanare. Aduga mana aikoi ki kudong thiba nangdanaba khanjakhiba thawrangsingdudi ngaihaktangi manungda mangkhigadawre haiba khangjadaba makhai mathwai nungaina kaithelda chatkhi. Ngasigi taruk suba episode asibu tabikhiba khudingmak puthagatpa phongdoksari. Matung tabadasu mayamgi support ka loinana video kaya puduna laksage ngasigi damaktadi mayamdagi kainanaba mikuptu lawjari. Mathangi episode 7 da amu hana thengnarasi.